Imphal East District ki lamlai kendra ki manung channa laiba thamnapokpi sanasabi santi khongbal amadi sabungko khunauda kuki militant singna ngarang ahing chupa bom yauna akanba mawongda landarakhre amaromda district asimaki sinam kom khuldasu ngasi ayuk anganbadagi hauna kuki militant singna landarakhre paw asina hai chahi ani pharakadaroba lan asigi chaitheng hakthing ngna fangliba thamnapokpi sanasabi santi khongbal amadi sabungko khunaugi mafam sing asida ngarang numidang pung 10 makhairom tarak padagi Sangaran village yangang popi uyog ching thamnapokpi uyog ching natum sing amadi urang pat maning ching na chingba mafam singdagi bom amadi nongmai sijinaduna akanba mawongda landarakhibani kuki militant singna landarakpa adu ahing matung pung ani fawba chathakhi kuki militant singna landarakpa adu da mafam adu da lairiba security force singi maikaidagi su khud handuna nomai kapkhi haire thaudok adu da asok apan thokhidrabasu sanasabi amadi thamnapokpi gi yum singda nomai maru sing kaya pankhi haire by a drone at bomb yauchal toksali Amaromda Imphal East District ki sinam kong khuldasu kuki militant singna ngasi ayu kuki militant singna nomai kapsilaktuna landarakhre kuki militant singna landarakpa aduda mafam aduda lairiba security force singna su handuna nomai round kaya kapkhi hairi bom phu gitung di chơi ha cặp sẽ về ha ball thôi này lại dính sang hay là mấy trăm liền họ thong liền lại tụ sang lại là được ta hết tàu mấy trăm